Naga singna Jantar Mantar da khumjang changsinkre aduga Nagagi Student Union gi lusingba amana phongdoki wafamda aikoi mafam sida niwa lakpa natte adubu aikoi gi phongpam thokpa demand ching tanba lakpa ni hai wafam aduga Assam Rifles personnel singna kolai paiba militant sing adugi mating pangki haiba maral su mana siki aduga lamdam asida santi puraknaba khongthang da chatharakpa su agreement Asing asi di naga misa miyam da hana ber license ka manare hai wafum fondo ke batare naga student nen ki lusing on fondo li wafum kama yeng se khoi namdam sida laimin nari ba khoi naga isini na usingna khoi rethinking nama laiba kano sida ki trend sida ki Piri besi tiang sida ki nagai sini nausing na koi di thinking na mau thok tawa lebra. Anway na igi wakal la feel tawi. Koi se mama angda koi tongan bawa kalon mea mama kak na lamjing oira kanda koi manipur se masida koi disintegrate tawa manipur sida ki tongan ba Duga leipak amam siemba agi state siemba gi wakalon siemba si kuki singsu aduga naga isil nau singsu suaina umangda koi tongnarak panewa adu naga singsu koi naga gi apun ba state siemba nataga country siemba yu wakal sina mang tharaka leirak panewa adu ngasi di makoi gi 1997 gi August 1 dagi NSN IM ga Kwek pinaraga satharakpa dumba santi gi wari se masi sei kya sure 2026 pau sei 29 years suraba ko sei 29 years se masi lisang sitna Bharat ki lusingwa singa santi purakna ba aduga loinana amakoi gi leriba kano se issue se masi gi waroi silama purakna ba gi wari satharakpa gi mai oina ngasi di makoi gi Laiba inhabitant area seda achawa threat ma lakra bane bako masi ki tangkak sire sida naga isali na usina wakal khanda haudragati rama matam wakal khanda ga dori bano ha ba wangsi thamjage na khoi manipur gi damakta oinadi manipur as a whole naga gi area ta oisano or any mafam amadu oisano khoi mafam amada leiba khoi gi manipuri miyam amada khoi manipuri population amada pirakpa Adumba Chaitengse, Masiki China se, Manipuri, Punamaki Tamoida, Akoi Madu China se, Akoi Filter we have a tare, Adugi China to get Chapchaba, Aduga response to Akoi Kanglu Puruki Kanaba Tidana, Akoi Chap Manana, Akoi Madu response Pimina, Gadabani Habasi, Wakalon Chakoi Tamchake, and Auzaki Namli Wangli Shorota, Pireba, Chaitengse, Masi, Akoi Nagasing the Pirapasi thing, Nate. Tangkul sing the Pirak Pachating Nate, Manipuri as a whole sit a Pirak Pachating Amani, Haina Kui Tamoida, the Mana filled away, Mother Piribas Siting say, Akui Pangan sing the Pirak Pachating Amanena, Akui the Mana filled away, and Akui Adugumba, Namli Wangli Choroki, Adumba Miamda, Tangkul Miam the Piribas Siting say, Masi, Akui Manipuri Amoy Baki, Akui Sapchava, Kalon, Aduda, Akui Solidarity, Sapchana, Akui Tamoidaki, Akui filled away, and whatsoever, Akui Lakba, any lakba, Akoi Kanomada outcome amada, Akoi Manipur Laiba, Akoi Manipuri Miamna, including our Pangan community na, Maduki Chapchavas Solidarity Loinana, Akoi Irecha Amada, Irecha Kalup Amada, Akoi Pirkpa, Aduga State Chigi, Aduma territorial boundary, integrity the Pirkpa Setting, Amani Han Lauraga, Manipuri as a whole, Akoi unitedly. Akoi Nagasing the Piri was sitting Semasi Damta, Koi response Pimina see Amasung Madugi let me see Habo Kalonce, Masijo Pondoxage, and Tankaxida Nagasing Katana, Makoi Katanga, Akoi Ganose, challenges same Mayok Nare Haina Domaina, Kanbagi Wakalon, Nagaisil Nausing the Tamoida, Pilto Vigano, Masia Koi Manipuri as a whole, Koi Punamaki Tamoida. Akoi power pain namani haba kalonse naga singda ai with solidarity galo ina masigo